Rocky asi mamagi sanskar loiraba matungda ahangba mayumduda mathanta phamlaga lairami. Matang aduda Rahmando Rocky unaba laklami. Ibungo, dunia sida nangini haba kanamata laitredo ai khange. Nang hojik sida phamami sisu noi magi sanskar loir phaminido aiju khange. Aigi ming Rahman kawi. Aina nangbu ahenba piba ngamdragasu nangi chana thaknaba laifam chafam aduri phajana piba ngamgani. Nangumba kaya ama aigi makhada thabuk tawri. Lao, nang chu ngasidagi moi maya marta dillaga aigi damakta thabuk suru lao. Numit adudagi Rocky ado mayum thadok lamlaga Rahman ga laiba chatkare. Tha khara lairaba matungda Rahman ado sorokta leplaga lairingaida Pulis amana magi manakta sanglaklammi. Rahman, nang ngasi aiga thengnaba yam phare. Kuirabani aina nang wari chananingai je. Karigino nangna mathung manam khangdaba angang kaya am khomjalaga juwa chadaba thabak mayam am to hole haine. Angang singdo nangna dumana sendan lambi yona sinaba yaroi. Atuba matamda makhoido orphan homda thonggo. Aina hariba wase nangna karigumba thoidaba tardi nangaina kador kanido na sanam khangjaro. Pulis aduna Rahmanda warning piramaba matungda mafam adudagi chatkare. Pulis adu hek chatkibaga Rocky su mafam aduda yoksillaklammi. Chacha, kadorabage wakhal am nungaitana sor mapanisida lepa lermisibo. Rocky, Housing Inspector do laame. Mana nakhome amse aiga laibi yararoi. Orphan homda loina thamgro haine. Karigino dudia magi kari mathau laidana. Rocky, ain gi matungina aina angang mayam am yukpudo sie sang yaudabani yaru haine. Chacha, madugi inspector do masa maksu aina yadaba thuk mayam tawbani. Ainam khangba saradana ai magam ta unaruge. Rocky, nang di angang machani nang inspector du kadugdurigi. Chacha, Rocky ena kedo bangam kedo ngasidi chacha na khangani. Rocky adu yam sauraga mafam adudagi chatkare. Pulis aduna duty tawringaida Rocky na manakta changlaga hairammi. Sir, amukta ngaibigo. Kaigino sir na akhoi angang mayam chacha Rahman gida laibado orphan honda thamko haise. Akhoi mayam na chacha gida laibada sir da kai ayat pigrage. Ayonda ayat papi ba pidabagi wofum natte. Nogi Rahman duna angang mayam khomjalaga magida thamido madu yadi. Aduga man angang mayam khomjalaga karamba thabak jathayedo adusu aina yadi. Modunani aina nomyamse orphan homda loina thamgo magida leiba yaro haramido. Sir, achuma chapyam sabir kanuda. Ay angang ojarabasu sir gi maramna loi khangba jani. Ado mutung manau adumana sir na wangang biganu ko. Ay tabadam nungaiti. Shia, kariye nang mo soinaw no aingondaga apago charadana. Aidi Rahmando thangnab khudingi dungangani. Nang kedo geno. Matang aduda Rocky na pulis aduda beer gi bottle na thomlai. Rocky adu pulis da bottle na thomlamlaba matungda mafam adudagi yamna kanna sien kare. Chum chelambadagi Rocky adu chaplepai. Ash, asigi police to aina mokok thugarami di khangamani. Ado agi ming di khangamoy. Agi ming tu tamugege. Rocky adu pulis adugi manakta amu halai. Inspector, agi ming Rocky. Aina nang nakok thugaido. Rocky haiba mingse nang khangtilu. Wahi adu hek haiba loibaga Rocky adu constable amana phajan kare. Rocky adu police station da laire khangbadagi Rahman na lokthokpa laklami. Ay Rahman, masigi angangse nang nalokthokpa yaroine. Ngarang ahingsu tumandabida padana phutatpani masi angangse. Masi matam kharadi jail da lagini. Pulis adugi wata do tabada Rahman na sen kya piraga Rocky adu lokthokpa yakadage haina hanglamni. Nang sel phanam pirasu angangse nang usittabane ne. Sungta thadoro yaina. Rocky adu police station dagi lokthokpa yaroyena matha saringaida Garuda mafam aduda yoksellagi. Hey Inspector, kaino nangna Rahman gi angam phajila thamese. Hojmuk thadoro. Matam karimata thengdaba tawdana Rocky ado station adudagi thadoraklami.
Raman, nang yang ngang Rocky se, ai gida matam khara lai tabu yadre. Ai ngasi dagi maabu pura chakla tabane. Numit adudagi Rocky ado Garudaga amuk laikhre. Sahi khara haukraba matungda ai bu kawibra Rocky, nang laba. Yengo, nang Bangalore da masimok chalo. Nang ada thabam pangthuk tabu yadre. Nang hek halakpaga mafam se nangi oirani. Adu nang Bangalore thabuk ta chapang ngudro. ngamni kedabai ngamoidino ai ngasimak Bangalore gi damukta thadok na matawragi Rocky na Bangalore hek yaurakpaga traffic jam oiraga leiramni. tada amukta ngaibi khoba karigino soroksida gari mayam pasilaga lami thal leisibo Ibungo senjau paiba Rajendra Desai gi machanpido. Mana lambi thalaga lambi miyasida party tawlere. Ako miyam chumda chatpa yaroe ye. Maya manaka changpasingdo loi phuro thale. Rajendra Desai gi machanupi ba adudi ayungtu unau tare dana Ibungo chakhinu. Mokoi kangudo miyam phattabane. Nang bhubirakani. ai bu kana phuduno da tada Ahal aduna phanayamna hairabasu Rocky di sum changsin khare. kaigino lami thalaga traffic jam helisibo lami sikha thado akhoi kha chakke ngasi oina di lambi se samaina thatlaga leirani nangna chatta yadi hairgane asomna kandagi koiraga chalo aigi birthday loidi phogdine samaina traffic jam oirani oh nang birthday ne ba adudi happy birthday ado ai chalage dana lami thado masigi nupasidi anam yang kallina nang ai kanano se khangdabra kana lei masigi nupase umta phudatlo nangna phana birthday toning belersu naimda taw hotel taw ado lami thalaga ne mingon disturb tawgono ko Rocky na yam thina ikaiba pirambaduda nupi ado yam sauraga leihawi. Mathangi nongalakpada Kaino nangna ngarang khatang Bangalore da yokta ngari. Aduga khana chena ba hantoiduna. aidi moga khana ge na tawgona teda lambi thatlam maduda khita thaido wai chatke haibani moina yadabadagi khut thanarakpani Karano khangbra. Nona ngarang khanari misingdo. Rajendra Desai gi machanupi gi party dani. Nang khanari do ko. Rajendra Desai gi machanupi masak bu phana phajaine ado maming kai koge mabo Tina ko une. sabas tina phajai aigina Rocky magina tina phana bu chanari ne Yare, korem nganganu. Nang Bangalore sida kadawla kuno nang kawarbo. aina mafom sida laise marbon sana ba lakpadi nate mi hat panai laise hatu mi do kanano di nuna di haibro Akoi sai sida angaw hui am lei. Maduni nang na haturi buse. hoi masu hatu maga sat amu hangi ba idoni adu dei chana ba tawroge ngarang ahing tumda bagi wasyong ware hotel gi room da chalaga ngata potharu ki somdana nupi aduna Rocky do matau karamai tawraga laman khumsike na khanduna leiramni. Rina, yam nuai ta bata gunu da. Nahangi nupa do. Akoi na phangnaba yam kana thiri. noidine namai pandabanina ne kaimta ikai khangamoy ngarangi nupaduna tawrami ba mawongda aidi yam thi saungjane noi haujibo madugi nupado thiba phangdriba Maga masak mana ba kharadi hotel da layena tai. Ado mana phurama mising dudi amma dhagot pangamdre. Ma masak khangise nang khatangne. Ado hotel du da nang chalaga nupa do masak khangdu sira. Makhoi khara Rocky na laiba hotel duda laklaga room khudingi changlaga Rocky laibra haiduna ko thiramni. Manung da leise karano. Thongjam na hango. Thong se sar hangune. Rina na sida lemo. Akoi thai da su chalagi yongge. Nupa singa do hek chakhibaga Rina do ka duda chingchen kare. nang oire ngachadagi thong thilai side nang lakani han haruga adro adu di padan nan lenga do ba aina si hotel da laise nang phuge na khoina thiba laine adu ngai ko ai si hotel da le se nang ni kamai khangi ba nang nai pam changje ai ko thi thirei ni ne nadra nang na saktuga karam pam dori ge nang se phajana phudat laga ne bap ta handa yaro dori Rina ga Rocky ga
Wari kanna sanaringeda mapalomdagi thong kanna thilai. As nangi soina housing sida mukta sayang kakanuda. Moide ay hujmak thoga wai chanaruge. Kaino no na baba dam tadi tu bo. Ka sida natai magai ge wai chanari. Thoga thilaktana adam disturb toy do kai do boino. Hubagi makhon tabaduda Rocky do mayam changlaga puramani haina rinana khalami. Driver, Agi da mukta di kayam da khambi gano madam. Ai di gari tawuju yam haye. Madam gi da mukta di ai driver dum ojage. Habiyo kara cha cha no. aidi nangse moy mayamna phubada siramni na khallaga hingamina. Makhoi ani mafam adudagi satkare.